Hairang Leirang Channelna mayamgidamakta puduna lakjari Phungawari Lairembigi Sente Buddha mahakki nupi amasung macha mangaga loinana khungang amada leirami. Mahakki ingkhol koinanaba amasung lau unanaba lam marang kaina leiramde. Maram asina mahakki chaba konanaba phau cheng mana masing marang kaina leiramde. Seng wananaba amasung hawai chengwai ensang napina chingba loina leiba tarami. Adubu mahakki paisadi leijaramde. Maram asina thabak kanna suba nomba tarami. Amuk khaktangdi mahak suja nomjanaba thabak phangdabadagi thaudok ama numit kayani marum thokirami. Maduda Buddha yamna warami. Mahakki imung manung chara helagadra haibagi akiba ama mangonda phaurami. Mahakna mahakki mamanabasingdagi amasung mari matasingdagi sel punanaba hotnarami. Adubu makhoigisu puthoknaba seldi amatta leiramdi. Nongmagi ayuk amada mahakki nupina magi manakta harau harau momon noktuna changlaklami. Magi manakta phamtharaga humang taithokna hairei. Mairel sing adu kaithelda puduna yonthokluba yaragani. Pulap punna 15 subani achauba ngaktani. Makhoi singsi yonkibada aikhoigi sel yamna phangani. Buddhana khumlai chummi aikhoi sel kharadi soidana phanglagani. Mathangi ayuk anganbada Buddha kaithelda karaklami. Mahakna mairel 15 dumak achauba thumuk amada hapchinduna kokthong naraduna puraklami. Mahakki mayumdagi kaithel phauba yamna lapi. Maram asina kaithel yorakpada yamna wari. Mafam saba mafam ama yenglaga thumok adu tharaduna leiba lakwa mi ngaiduna leire. Masamau faraba mapangal kallaba nupa ama magi manakta changsilai. Yengbada akiba pokpa nupa ahum amasu mahakka loinaraklami. Mairel ama piraklo akanba nupa aduna hairei. Buddhana mairel ama natraga loinamak oirabasu mangonda yonthoklage haina hotnarami. Mahakna hanglai nang kaya di piba ngamgani. Nupaduna laurai nangonda piba he apang ai nangonda piba lakpa nate nangna aingonda mairel ama pigadabani. Masi iningthaugi sentekni. Buddhana nupaduda amasung mahakna loinaragliba misingduda yengkhalaklami. Makhoi loinamak phunabagi sem saduna leirami. Buddhadi phunaba adu pamlamde. Maram asina mahakna makhoida mairel ama pithokirami. Sauraba mairel adu puraduna makhoi loina chatkhre. Mahak awaba kokpagi sor hondorai. Atopa sentek khomba nupa amasu ngaihaktangi matungda yoksilai. Mahakkisu yengbada hangoiba phauba miyoi khara loinaraklami. Aingonda mairel ama piraklo. Masi sarkarda kagadaba sentekni. Mahakna sap takhalap tauna hairei. Buddha nupaduda amasung mahakka loinarakliba miyoi singduda yengkhalai. Karigumba mahakna sentek asi makhoida pihaudrabadi khudong thiba khara soidana thoklagani haibasi mahak khanglami. Maram asina mahakna mairel ama makhoida sentek oina pire. Mairel du puraduna makhoi loina chatkhre. Ngahak leiraba matungda amukkasu ahumsuba sentek khomba miyoi amasu mahakki maikei tamna changsilai. Madu ubada Buddha yamna sauningba poklami. Adubu mahak sentek adu piduna tokthokpadi ngamlamde. Asigumlaba khudong thiningai masak oiraba mifattasing asi mahak karamna phunaruba ngamlugadoribano. Maram asina mahakna makhoising aduda mairel ama sentek oina pithokirami. Sentek khomba singduna hankraba matungda Buddha masa matomda haijaraklami. Oiningba ama oirasanu. Aigi haujiksu yonanaba mairel 12 leiridana. Adubu makhoisingdu yonanaba amata oiramdre. Amagi mathangda ama amagi mathangda ama adumna mathang sentek khomba sing laklami. Makhoi khudingmak singdugi tunginna akibagi masak oiraba miyoi kaya ama yauraklami.
ꯕꯨꯙꯅ ꯁꯦꯟꯇꯦꯛ ꯈꯣꯝꯕ ꯈꯨꯗꯤꯡꯗ ꯃꯍꯥꯛꯀꯤ ꯃꯥꯏꯔꯦꯜꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯄꯤꯈꯤꯔꯝꯃꯤ꯫ 15 ꯁꯨꯕ ꯁꯦꯟꯇꯦꯛ ꯈꯣꯝꯕꯗꯨ ꯆꯠꯈꯤꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯔꯦꯜ ꯑꯃꯠꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯊꯨꯝꯃꯣꯛ ꯑꯗꯨ ꯄꯨꯝꯍꯥꯡ ꯍꯥꯡꯍꯧꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯕꯨꯙ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯃꯍꯥꯛꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯌꯨꯝꯗ ꯍꯜꯂꯛꯄ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯊꯨꯝꯃꯣꯛ ꯑꯗꯨ ꯇꯥꯞ ꯂꯧꯈꯠꯂꯝꯃꯤ꯫ ꯊꯨꯝꯃꯣꯛꯇꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯇꯥꯟꯖꯥꯗꯨꯃꯛꯇꯗ ꯏꯈꯪ ꯈꯪꯍꯧꯗꯅ 13 ꯁꯨꯕ ꯁꯦꯟꯇꯦꯛ ꯈꯣꯝꯕ ꯅꯨꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯄꯤꯔꯛꯂꯣ, ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯦꯛ ꯄꯤꯔꯛꯂꯣ"꯫ ꯕꯨꯙ ꯁꯥꯎꯃꯟꯈꯤꯕꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯃꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ "ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯒ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯔꯦꯜ ꯑꯃꯠꯇꯁꯨ ꯂꯦꯝꯍꯧꯗ꯭ꯔꯕꯁꯤꯕꯣ"꯫ ꯃꯗꯨ ꯇꯥꯕꯗ ꯁꯦꯟꯇꯦꯛ ꯈꯣꯝꯂꯤꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯁꯥꯎꯅ ꯁꯥꯎꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕꯅꯤ"꯫ ꯕꯨꯙ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯇꯅ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯂꯨꯆꯤꯡꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯇꯝꯖꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯅꯍꯥꯛ ꯁꯦꯟꯇꯦꯛ ꯑꯗꯨꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯔꯦꯜ ꯑꯃꯁꯨꯡ ꯁꯦꯜ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯊꯨꯝꯃꯣꯛ ꯑꯃꯁꯨꯡ ꯀꯣꯛꯁꯦꯠ ꯐꯤ ꯑꯗꯨ ꯁꯦꯟꯇꯦꯛ ꯑꯣꯏꯅ ꯄꯤꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯕꯨꯙꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯩꯊꯦꯜꯗꯒꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯗꯨꯅ ꯃꯍꯥꯛꯄꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯕꯨꯙ ꯑꯋꯥꯕ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯔꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯄꯤꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯂꯦ"꯫ "ꯀꯔꯤ ꯍꯥꯏꯕ"? ꯕꯨꯙꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯅꯪꯁꯨ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯌꯥꯍꯧꯔꯣ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯠꯅꯅꯕ ꯁꯥꯖꯦꯜ ꯇꯧꯔꯣ"꯫ ꯋꯥꯐꯝꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯨꯡꯒꯪꯗꯨꯗ ꯂꯩꯕ ꯁꯥꯐꯕ ꯅꯨꯄꯥ 6 ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯩꯊꯦꯜꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯅꯕ ꯊꯤꯔꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯃꯆꯥ ꯃꯥꯟꯅꯅꯕ ꯅꯤꯡꯊꯤꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯟꯕꯤꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯆꯧꯕ ꯀꯣꯛꯌꯦꯠ ꯑꯃ ꯎꯞꯁꯤꯟꯕꯤꯔꯦ, ꯃꯗꯨꯗ ꯑꯁꯥꯡꯕ ꯎꯆꯦꯛ ꯃꯇꯨ ꯑꯃꯁꯨ ꯊꯦꯠꯆꯤꯟꯕꯤꯔꯝꯃꯤ꯫ ꯈꯨꯡꯒꯪꯗꯨꯒꯤ ꯁꯥꯐꯕꯁꯤꯡꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗ ꯇꯧꯔꯨꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯦ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯩꯊꯦꯜꯗ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯕꯨꯙ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯊꯨꯅ ꯀꯩꯊꯦꯜ ꯌꯧꯔꯛꯂꯦ꯫ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯊꯧꯅꯥ ꯐꯅ ꯆꯪꯁꯤꯜꯂꯗꯨꯅ ꯕꯨꯙꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯤꯡꯗ ꯁꯦꯟꯇꯦꯛ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯁꯤꯁꯨ ꯁꯦꯟꯇꯦꯛ ꯈꯣꯝꯕ ꯃꯈꯣꯏ 13 ꯑꯗꯨꯅ ꯍꯟꯅ ꯍꯟꯅ ꯁꯦꯟꯇꯦꯛ ꯈꯣꯝꯕꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯍꯟꯕꯤꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯃꯁꯤꯅ ꯑꯃꯨꯛ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯅꯧꯕ ꯁꯦꯟꯇꯦꯛꯅꯣ? ꯑꯩ ꯄꯤꯕ ꯑꯃꯠꯇ ꯉꯝꯂꯔꯣꯏ"꯫ ꯃꯗꯨ ꯇꯥꯕꯗ ꯕꯨꯙꯒꯤ ꯈꯣꯡꯕꯨꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯆꯩꯁꯤꯡ ꯑꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯕꯨꯙꯅ ꯍꯥꯏꯔꯛꯏ, "ꯃꯤ ꯃꯁꯛ ꯈꯪꯗꯕ, ꯂꯝꯆꯠ ꯅꯥꯏꯗꯕ, ꯊꯧꯒꯜꯂꯣꯟ ꯕꯦꯚꯥꯔ ꯈꯪꯗꯕꯁꯤꯡꯁꯤꯗꯤ! ꯑꯩꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯈꯨꯔꯥꯅ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ? ꯁꯦꯟꯇꯦꯛꯇꯨ ꯈꯔ ꯊꯨꯅ ꯄꯤꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯖꯔꯣ"꯫ ꯃꯗꯨ ꯇꯥꯕꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯈꯨꯗꯛꯇꯨꯗ ꯁꯦꯟꯇꯦꯛ ꯑꯗꯨ ꯄꯤꯊꯣꯔꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯕꯨꯙꯅ ꯑꯇꯣꯞꯄ ꯗꯨꯀꯥꯟ ꯑꯃꯗ ꯑꯃꯨꯛ ꯆꯪꯉꯤ꯫ ꯃꯐꯝꯗꯨꯗꯁꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡꯒ ꯆꯞ ꯃꯥꯟꯅꯅ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯁꯦꯟꯇꯦꯛ ꯑꯗꯨ ꯂꯧꯈꯠꯂꯦ꯫ ꯑꯗꯨꯝ ꯇꯧꯗꯨꯅ ꯁꯦꯜ ꯈꯣꯝꯒꯠꯂꯛꯄꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯌꯦꯠꯂꯛ ꯂꯥꯜꯂꯛꯄ ꯌꯥꯎꯔꯕꯗꯤ ꯃꯍꯥꯛꯁꯤ ꯂꯩꯕꯥꯛꯁꯤꯒꯤ
ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯈꯨꯔꯥꯅ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯨꯙ ꯗꯨꯀꯥꯟ ꯈꯨꯗꯤꯡꯒꯤ ꯁꯦꯟꯇꯦꯛ ꯈꯣꯝꯒꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯈꯣꯝꯒꯠꯂꯛꯄ ꯁꯦꯜꯁꯤꯡ ꯑꯗꯨ ꯈꯨꯡꯒꯪꯗꯨꯒꯤ ꯁꯥꯐꯕꯁꯤꯡꯗꯨꯒꯤꯁꯨ ꯁꯔꯨꯛ ꯄꯤꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯨꯙ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯟꯇꯦꯛ ꯈꯣꯝꯕ ꯆꯠꯂꯦ꯫ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯏꯔꯗꯨꯅ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯃꯄꯨ ꯑꯃꯁꯨꯡ ꯂꯂꯣꯟꯕꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯅꯪꯊꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯒꯤ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯐꯝ ꯑꯃ ꯐꯝꯂꯝꯃꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯈꯣꯝꯂꯤꯕ ꯁꯦꯟꯇꯦꯛ ꯃꯌꯥꯝ ꯑꯁꯤꯅ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯁꯥꯐꯅꯅꯕ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯔꯝꯃꯤ꯫ ꯀꯌꯥꯔꯛ ꯍꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯀꯠꯄ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯋꯥꯀꯠꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤ꯫ ꯃꯍꯥꯛꯅ ꯕꯨꯙꯕꯨ ꯀꯧꯈꯠꯂꯨꯅꯕ ꯃꯤ ꯊꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯕꯨꯙꯗ ꯍꯪꯂꯛꯏ, "ꯅꯪꯅ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯤꯡꯗ ꯁꯦꯟꯇꯦꯛ ꯈꯣꯝꯒꯠꯂꯤꯕꯁꯤ ꯅꯊꯧꯅꯥ ꯀꯌꯥꯝ ꯂꯩꯕ ꯃꯤꯅꯣ?" "ꯑꯩ ꯂꯨꯍꯣꯡꯗ꯭ꯔꯤ, ꯂꯥꯏꯔꯦꯝꯕꯤ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯤ꯫" ꯕꯨꯙꯅ ꯍꯪꯒꯠꯂꯝꯃꯤ꯫ "ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯕꯛ ꯑꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ꯫ ꯑꯁꯨꯝ ꯇꯧꯔꯕ ꯃꯇꯝ ꯈꯛꯇꯗ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯗꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯅꯤ꯫" ꯕꯨꯙꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯩꯔꯦꯜ 15ꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯍꯟꯅ ꯍꯟꯅ ꯃꯍꯥꯛꯅ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯆꯪꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯀꯨꯞ ꯑꯃꯗꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯁꯦꯟꯇꯦꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯪ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯈꯣꯝꯒꯠꯄ ꯊꯤꯡꯂꯦ꯫ ꯄꯨꯝꯅꯃꯛ ꯇꯣꯛꯂꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯈꯣꯝꯒꯠꯀꯗꯧꯔꯤꯕ ꯁꯦꯟꯇꯦꯛ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯁꯦꯟꯇꯦꯛ ꯈꯣꯝꯒꯠꯀꯗꯕ ꯃꯤꯑꯣꯏꯗꯨ ꯕꯨꯙ ꯑꯣꯏꯅ ꯃꯍꯥꯛꯅ ꯍꯥꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯈꯣꯝꯒꯠꯀꯗꯧꯔꯤꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯩꯕꯥꯛꯁꯤꯒꯤ ꯂꯟ ꯊꯨꯝꯒꯤ ꯄꯨꯀꯩꯗ ꯊꯝꯖꯤꯟꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯊꯥ ꯊꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯦꯜ ꯄꯤꯒꯅꯤ꯫" ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯗꯨꯅ ꯕꯨꯙ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥ 5ꯗꯨꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫